Hello ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯝꯃꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯤꯔꯤꯁꯦ ꯌꯥꯝ ꯐꯤꯕꯝ ꯆꯥꯔꯣꯏꯗꯣꯔꯤ ꯍꯥꯏꯗꯤ ꯌꯥꯝ ꯈꯔ ꯂꯨꯗꯣꯔꯤꯕꯀꯣ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯈꯔ ꯆꯦꯛꯁꯜꯂꯨ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯐ ꯐꯅ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯍꯦꯛꯇ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯃꯦꯝ ꯑꯗꯨꯅ ꯌꯥꯝ ꯁꯤꯡꯅ ꯇꯧꯁꯤ ꯍꯥꯏꯗꯤ ꯂꯥꯟꯇ ꯇꯧꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯥꯝ ꯁꯤꯡꯅ ꯐꯤꯡꯕ ꯌꯥꯗꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜꯁꯦ ꯈꯟꯊꯔꯒ ꯀꯣꯟꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯜꯂꯒ ꯇꯧꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯕ ꯌꯥꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯑꯣꯏꯕ ꯌꯥꯏ ꯇꯝ ꯉꯝꯗꯦ ꯉꯁꯤꯁꯦ ꯏꯔꯥꯡ ꯈꯔꯗꯤ ꯀꯟꯗꯣꯔꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯤ ꯁꯤꯕ ꯌꯥꯎꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯅ ꯄꯨꯖꯥꯒꯤ ꯃꯃꯥꯡꯗꯩꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯍꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯕꯨꯡ ꯈꯨꯟꯁꯤꯒ ꯃꯣꯏꯅ ꯖꯥꯏꯔꯣꯜꯗꯒꯤ ꯀꯥꯞꯄꯛꯏꯁꯦꯕꯀꯣ ꯑꯗꯨꯝ ꯀꯥꯞꯄꯛꯇꯅ ꯑꯗꯨꯝ ꯍꯧꯔ ꯂꯩꯔꯤꯅꯦꯕ ꯃꯩꯇꯩ ꯃꯆꯥꯅ ꯍꯧꯗꯕꯀꯣ ꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯗꯣ ꯄꯤꯗꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯅꯍꯥꯟꯗꯩ ꯐꯖꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯗꯦ ꯇꯧꯖꯁꯅꯨ ꯍꯨꯏꯒ ꯑꯩꯈꯣꯏ ꯃꯥꯟꯅꯔꯨꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯗꯅ ꯂꯩꯕꯅꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣই ꯃꯣꯏꯕꯨꯡꯒꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃꯗ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯂꯥꯟꯅꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯁꯦ ꯂꯟꯖꯥꯎ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯀꯣ ꯃꯌꯥꯝ ꯉꯁꯤ ꯅꯠꯇ꯭ꯔ ꯍꯌꯦꯡ ꯃꯅꯨꯡꯁꯤꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤ 8 ꯁꯤꯌꯦꯀꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯗꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤꯒꯤ ꯕꯣꯝꯕꯨꯂꯥ ꯊꯥꯕꯗꯣ ꯑꯗꯨꯃꯛꯅꯦ ꯉꯔꯥꯡꯒꯤ ꯃꯈꯣꯟ ꯊꯣꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯅ ꯏꯅꯛ ꯅꯛꯅ ꯇꯥꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯤꯍꯨꯟ ꯊꯥꯎꯟ ꯌꯥꯎꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯣ ꯈꯨꯠꯂꯥꯏꯗꯣ ꯑꯐꯕ ꯄꯥꯏꯕꯅꯤꯅ ꯃꯣꯏꯅ ꯀꯥꯞꯄꯛꯏꯕ ꯅꯣꯡꯃꯩ ꯃꯌꯥꯝꯒꯤ ꯃꯈꯣꯟ ꯚꯣꯝ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯁ ꯑꯩꯈꯣই ꯏꯕꯨꯡ ꯅꯨꯄꯥꯁꯤꯡꯁꯤꯗ ꯁꯣꯛꯈꯤꯒꯗ꯭ꯔꯥ ꯁꯤꯗꯅꯦꯕ ꯄꯥꯈꯠꯂꯤꯁꯦꯀꯣ ꯑꯗꯣ ꯏꯁꯣꯔꯒꯤ ꯄꯥꯅ ꯑꯗꯨꯒꯨꯝꯕ ꯁꯣꯛꯄ ꯈꯣꯠꯄꯗꯤ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯩꯌꯦꯕ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯈꯣꯠꯄ ꯇꯧꯈꯤꯗꯦ ꯃꯣꯏꯗꯅꯤ ꯃꯤ ꯁꯤꯔꯤꯗꯣꯀꯣ ꯑꯗꯣ ꯃꯣꯏꯗꯅꯤ ꯁꯤꯔꯒ ꯀ꯭ꯔꯨ ꯆꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦꯕꯀꯣ ꯑꯗꯣ ꯂꯩꯕꯥꯛꯇꯣ ꯐꯨꯝꯈ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯧꯗꯦ ꯃꯣꯏꯅꯗꯅꯤ ꯍꯧꯔꯛꯏꯁꯦ ꯅꯍꯥꯟꯗꯒꯤ ꯄꯨꯖꯥꯏ ꯃꯄꯥꯡꯗꯒꯤꯅꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯔꯨ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯍꯧꯔꯤꯅꯦꯕ ꯈꯟꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯅꯣꯡꯃꯩꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯁꯨꯡꯄꯤ ꯄꯤꯗꯕ ꯃꯣꯏꯅ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯁꯨꯡꯄꯤ ꯄꯤꯗꯕ ꯑꯩꯈꯣꯏꯅ ꯍꯨꯏꯒ ꯃꯥꯟꯅꯔꯨꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅꯅꯦ ꯍꯨꯏꯁꯤꯡꯒ ꯃꯥꯟꯅꯔꯨꯕ ꯌꯥꯗꯦ ꯍꯥꯏꯅꯅꯦ ꯑꯩꯈꯣꯏ ꯁꯨꯡꯍꯧ ꯍꯧꯗꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯒꯗꯤ ꯃꯤꯒꯤ ꯌꯨꯝꯗꯨꯒ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯨ ꯌꯥꯝ ꯁꯥꯎꯔꯦꯕ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯌꯥꯝ ꯊꯤꯅ ꯑꯀꯟꯕ ꯊꯧꯗꯣꯛꯅꯤ ꯉꯔꯥꯡ ꯇꯧꯈꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯂꯩ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯑꯞꯗꯦꯠ ꯃꯌꯥꯝ ꯇꯥꯅꯤꯡꯗꯅ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤꯀꯣ ꯉꯔꯥꯡ ꯌꯥꯝ ꯊꯤꯅ ꯖꯤꯔꯤꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯟꯗꯣ ꯉꯔꯥꯡ ꯇꯧꯈ꯭ꯔꯦ ꯅꯍꯥꯟꯈꯩꯁꯨ ꯃꯥꯟꯅꯗꯦꯀꯣ ꯉꯔꯥꯡ ꯐꯖꯅ ꯊꯤꯅ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯔꯤ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯣꯏ ꯀꯨꯀꯤ ꯍꯣꯏꯅꯗꯤ ꯉꯁꯤ ꯄ꯭ꯂꯥꯅꯤꯡ ꯂꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯒ ꯁꯥꯏꯠ ꯃꯔꯤꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯇꯥꯕ ꯚꯤꯂꯦꯖꯁꯤꯡꯁꯦ ꯃꯣꯏꯅ ꯑꯦꯇꯦꯛ ꯇꯧꯅꯤ ꯍꯥꯏꯅ ꯁꯤꯁꯦ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯑꯒ ꯃꯩꯔꯥꯁꯪꯗ ꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯉꯥꯡꯁꯦ ꯃꯄꯥꯒ ꯊꯨꯝꯍꯜꯂꯝꯃꯒꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯗꯕ ꯉꯁꯤꯁꯦ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯉꯁꯤ ꯍꯌꯦꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯅꯨꯡꯗꯗꯤ ꯀꯝꯄꯜꯁꯔꯤꯅꯤ ꯑꯗꯨꯏꯁꯨ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯊꯤꯅ ꯗꯦꯟꯖꯔ ꯑꯣꯏ ꯔꯤꯛꯁ ꯑꯣꯏ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤ ꯄꯨꯟꯗꯕ ꯌꯥꯗꯦ ꯃꯩꯇꯩ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯉꯁꯤ ꯃꯩꯔꯥ ꯊꯣꯛꯇꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯥꯏ ꯄ꯭ꯂꯤꯖ ꯊꯣꯛꯄꯤꯌꯨ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯤꯅ ꯑꯗꯣ ꯃꯣꯏꯅ ꯇꯧꯔꯨꯕ ꯄꯥꯞꯇꯣ ꯃꯣꯏꯅ ꯑꯗꯨꯝ ꯐꯪꯖꯕꯅꯦꯕꯀꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯁꯦ ꯉꯔꯥꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯃꯣꯏꯅ ꯁꯤꯕꯁꯦ ꯅꯨꯄꯤ ꯑꯃꯁꯤꯁꯨ ꯃꯣꯏꯅ ꯃꯁꯥꯒꯤ ꯕꯣꯝꯅ ꯀꯥꯞꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯕꯣꯝ ꯀꯥꯞꯄ ꯃꯇꯝꯗ ꯃꯁꯥꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯖꯥꯇꯤꯗ ꯄꯥꯜꯂ ꯁꯤꯕ ꯌꯥꯎꯔꯤꯅꯤ ꯑꯗꯨ ꯃꯌꯥꯝ
ꯈꯪꯉꯤꯅꯦꯕꯀꯣ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯣꯟꯁꯤꯡꯁꯦꯀꯣ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯔꯣ ꯑꯗꯨꯝ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯂꯥꯡ ꯈꯣꯠ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝ ꯂꯩꯖꯔꯛꯀꯦ